Rongmei Naga Council Manipur gi Media and Publicity Wing na thadoropa cherol amada August ki 13 da pangthokkiba Naga Independence Day gi thaurambu Kuki gi apex body ama oiriba Kuki NP Manipur na thauram adugi mayokta Manipur gi governor da formal application ama pisinkhibagi thawong adu Naga singgi Atamnana Singnabani haina phungduragli aduga mathangi numit August ki tarik 15 da numidang pung 10:30 muktaba matamda Kuki militant singna Naga singgi khul ama oiriba kaifau Zengja Nongmei Kapslaki Maduda Kul Aduda Lairiba Miyam Adu Akiba Pokhanki Amadi Khudong Tiningai Ohenki Thaudok Asi Takpadi Kuki Singna Naga Singbu Atamnana Singnabani Masibu Aikoi Antumina Laishaloi Makhatana Asigumba Thaudok Sing Asi Thokhalabadi Aikoi Isa Ngakthok Janaba Amadi Aikoi Isa Khudong Tiningai Oiba Thaudok Singgi Ngakthok Janaba Mathau Taba Thabak Sing Paikhatlagani haina Makhatana Phungdoragli